Basanti aigi icanupase pung mang hek mangida mau saktibi ichu tadabise laurubadagi icanupasune mama aigi waga takidre maunane potsem toksinkhra male haikreda haujikangi mausingse thabum tara naupuraga pokliba icanupase mama ai phauba kaukthokhanba nungsihandaba ngamine ngakre pakhang oiringaidadine mama aina haibada ilamba ichanine icha Hey mawa nang kadai chatoino numit taramdai sida napinaronga loisindana thoraido hauna lonchat yumba longa amata khangdrene nang nayumdagi nama napana takpi tambiraktabadu mangaire masi hanubise wahai watasi onthokna nungsikidreda ikha taba angang go oiramadine nahana masamse phoiradabani inembo oibesidane khanglabani nongma soidrabani aina maching lakpa namita ima ekhoi babado tusinbada makhongte ena hospital da lei hairi adugi chatluge tawbani ima da hairamge haidana imagi nakta changla ini hai no imungdubu nang natradi kanamta leitrabo ha nang chatkradi imungi thabak chak isingna kanana tawgadoriba chatpa yaroi ko ibema yum paladine ipam haibase mitop yum oirabani ipam ga yamna naksinabase yum kainingai gi masangni aidine kaya pamdebo noi ima hoi baba hoi sune toina sida lakanu hayu nong phadok lakpasina magul laibe henbani ko moy ama thokpagisu hekla pet pa kai kandabda kayada mabuk phatriba hanubino yengu maga onsinaraga wari saraga leibana kanadi ima ai chatle hauren ai halaga makha amuk khadarase haujiki oinadi ipa nabado amukte yenglukige kayada usitribanu yengun he satkremi Isanupa lakpa matam oirene amukta nasinagi sak sulamini idea puksisu khongkhibasina sak thongbasu talli isanupa lakpo oina ngairagi Ima kaidoroge nasangamdrawa phamungna tumlaga leiradia ngamdre ibungo imanya nare sakado phamungda pusilau ai hogatpaga amata ngamlaroi hoi ima adudi ai chak thonglurage ngai kolemba nangi nupina khalisi karino mapana babu ma satradi yadre haibro ai su isangamdi hairibani tasinadana chatkribani ne yare kaidoroge ima mi su mapa hospital la lei haibaduda pakhatana chatkhrini aingona su phone torambani chalusena aina somda thabak thadokpa yadabasida lehorabani pharese ima ai chak to thonglukhige lembi lawuso mu chaludoini imana ne ai nungsiri sumaina lembi gi mama mapa nasu machanu pido nungsiri ni kedoroge hare loiridana aigi chanupa sidia mauna ne posem toksankre pungsum somgre kokthok chamthokpaga ngamlaroinya aidi mangjaredana sakreda nungsa se khanggo tok no wakre pung kya tarazano ne haujik sibo haima pung ahum tare ne kanadi lampak ta thoklaga hangchit langu khigi aduga ne piena miwase amukta ngangnaru khigi kana bu leiram doijano ne Thoibia
ꯅꯪꯗꯤ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤꯔꯥ? ꯑꯧ, ꯏꯆꯦ ꯕꯁꯟꯇꯤ, ꯑꯩ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤꯅꯦ꯫ ꯏꯆꯦꯁꯨ ꯂꯥꯛꯑꯦꯗꯅ, ꯑꯩ ꯏꯇꯣꯝꯗ ꯂꯩꯕꯁꯤꯗ ꯆꯪꯉꯁꯤꯔꯥꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯍꯣꯏꯅꯦꯍꯦ, ꯉꯁꯥꯏꯅ ꯊꯣꯛꯂꯛꯀꯗꯕꯗꯣ ꯅꯨꯡꯁꯥ ꯁꯥꯃꯟꯕꯁꯤꯗꯅꯦ ꯑꯩ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯊꯣꯏꯕꯤ ꯅꯪꯕꯨꯅꯦ, ꯑꯩꯒꯤ ꯏꯃꯧꯅꯨꯄꯤꯁꯦ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯃꯄꯥꯝꯗ ꯆꯠꯂꯦꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯨꯅꯦ, ꯃꯧꯁꯤ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯃꯃꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯏꯆꯦ ꯕꯁꯟꯇꯤ, ꯃꯧꯅꯅꯦ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯃꯄꯥꯝꯗ ꯆꯠꯄꯁꯦ ꯐꯠꯇꯕꯅꯤꯅꯦ꯫ ꯊꯥꯡꯖ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯃꯥꯅ ꯆꯠꯂꯤꯁꯦ? ꯊꯣꯏꯕꯤ, ꯑꯩꯅ ꯄꯥꯕꯗ ꯊꯥꯡꯖꯁꯦ ꯊꯪꯅ ꯊꯪꯅꯅ 5ꯔꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ ꯃꯥꯅ ꯆꯠꯂꯤꯁꯦ꯫ ꯆꯦꯛꯁꯤꯜꯂꯨ ꯏꯆꯦ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯇꯣꯝꯗꯒ ꯑꯣꯏꯔꯦ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯅꯃꯧꯅꯅꯦ ꯆꯦꯜꯂꯒ ꯄꯨꯖꯈꯤꯅꯤ꯫ ꯅꯪꯅꯦ ꯍꯅꯨꯊꯪꯗꯅꯦ ꯌꯨꯝꯗꯨꯗ ꯅꯥꯇꯣꯝꯇ ꯀꯞꯄꯒ ꯂꯩꯖꯍꯧꯅꯤꯀꯣ꯫ ꯑꯩꯗꯤꯅꯦ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯌꯥꯝ ꯇꯥꯈ꯭ꯔꯖꯥꯠꯅꯤ꯫ ꯀꯔꯤꯅꯣ ꯊꯣꯏꯕꯤ, ꯀꯔꯤ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯝꯃꯛꯎꯗꯅ꯫ ꯏꯆꯦ ꯕꯁꯟꯇꯤ, ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯊꯪꯅꯕꯗꯅꯦ ꯃꯧ ꯑꯃ ꯂꯩꯌꯦ꯫ ꯉꯥꯁꯦ ꯃꯀꯣꯛꯁꯦ ꯄꯨꯝꯅ ꯍꯦꯛꯇ ꯆꯥꯕ, ꯑꯗꯨꯁꯨꯅꯦ ꯐꯨꯠꯂꯒꯅꯤ ꯆꯥꯔꯤꯁꯦ꯫ ꯃꯃꯤꯠ ꯍꯣ ꯃꯌꯥ ꯍꯣ ꯃꯁꯥꯏꯒꯨꯞ ꯍꯣ ꯄꯨꯂꯞ ꯍꯦꯛꯇ ꯆꯥꯔꯤꯕꯅꯤ꯫ ꯀꯤꯔꯦꯗ ꯊꯣꯏꯕꯤ, ꯀꯔꯤꯒꯤꯅꯣ ꯉꯥꯕꯨ ꯃꯀꯣꯛ ꯉꯥꯛꯇ ꯐꯨꯠꯂꯒ ꯆꯥꯔꯤꯕꯗꯨꯕꯣ? ꯏꯆꯦ, ꯂꯩꯋꯥ ꯂꯩ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯗꯤ ꯈꯪꯖ-ꯂꯥꯛꯆꯗꯦꯗ꯫ ꯉꯥ ꯃꯀꯣꯛꯁꯦ ꯆꯥꯔꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯤ, ꯃꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯅ ꯃꯀꯣꯛ ꯊꯣꯡꯉꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯆꯥꯔꯤꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯤꯔꯦꯗ ꯑꯩꯗꯤ꯫ ꯑꯗꯣ ꯏꯆꯦ ꯕꯁꯟꯇꯤ, ꯅꯣꯏꯒꯤ ꯃꯧꯅ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯃꯄꯥꯝ ꯆꯠꯄꯗꯣ ꯃꯗꯨꯃꯗꯤ ꯊꯤꯡꯉꯨꯍꯦ ꯏꯆꯦꯅ꯫ ꯉꯥꯡꯅꯕ ꯉꯝꯗꯦꯅꯦꯍꯦ ꯊꯣꯏꯕꯤ, ꯃꯥꯅ ꯉꯝꯗꯅ ꯍꯦꯛꯇ ꯆꯠꯈꯤ꯫ ꯀꯔꯤ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯄꯥꯝꯗꯨꯗ꯫ ꯃꯥꯏꯔꯦꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯏꯔꯦꯟ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅꯦ꯫ ꯍꯩꯅꯧ ꯑꯃꯨꯟꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯥꯏꯔꯦꯟꯁꯤꯒ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ꯫ ꯈꯣꯡꯁꯤꯁꯨ ꯅꯥꯕ ꯈꯔ ꯐꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯥꯛꯑꯦ ꯂꯥꯛꯑꯦ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯡꯁꯤꯕꯨ ꯇꯦꯛꯏ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯍꯦꯛꯇ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯗ꯫ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯗ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯁꯛꯁꯤ ꯎꯕꯁꯦ꯫ ꯏꯆꯦ, ꯑꯉꯥꯡꯁꯤꯡ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥꯕꯨ ꯈꯪꯗꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯑꯦꯗ꯫ ꯍꯤꯡꯈꯣꯜꯗ ꯃꯥꯏꯔꯦꯟ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯄꯥꯜꯂꯝꯃꯦ꯫ ꯏꯆꯥꯅꯨꯄꯤ ꯄꯤꯖꯅꯤꯡꯗꯅ ꯊꯤꯜꯂꯛꯏꯅꯤ꯫ ꯃꯥꯏꯔꯦꯟ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯧꯅꯅꯦ ꯄꯥꯝꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯗꯤꯅꯦ ꯃꯥꯏꯔꯦꯟꯁꯦ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯍꯦꯛ ꯆꯥꯔꯨꯔꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯅꯦ ꯏꯁꯥꯁꯦ ꯏꯂꯦꯡ ꯂꯦꯡꯈꯠꯂꯒ ꯂꯩꯒꯗꯧꯔꯤꯕ꯫ ꯕꯕꯥ, ꯂꯥꯛꯏꯔꯣ? ꯑꯩꯗꯤ ꯕꯕꯥ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯥ ꯂꯣꯜꯂꯨꯕꯅꯤ꯫ ꯏꯕꯦꯝꯃ, ꯂꯥꯛꯏꯅꯤ ꯂꯥꯛꯏꯅꯤ, ꯏꯆꯥꯒꯤꯅꯦ ꯃꯥꯏꯔꯦꯟ ꯊꯤꯟꯕ ꯂꯥꯛꯏꯅꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯏꯔꯦꯟꯗꯨꯅꯤ꯫ ꯑꯌꯨꯛ ꯍꯦꯛꯇ ꯊꯣꯡꯉꯒꯦ, ꯑꯗꯨꯒ ꯆꯥꯔꯒꯦ꯫ ꯃꯧ, ꯑꯩꯗꯤꯅꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯣꯏꯀꯣ, ꯑꯩꯒꯤ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯉꯨ꯫ ꯏꯕꯦꯝꯃ, ꯏꯆꯦꯗꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯄꯛꯅꯗꯦꯌꯦ꯫ ꯏꯆꯦꯒꯤꯅꯦ ꯏꯟꯖꯥꯡ ꯑꯇꯣꯞꯄ ꯑꯃ ꯍꯦꯛ ꯊꯣꯡꯕꯤꯌꯨ꯫
ꯀꯩꯅꯣꯕ ꯃꯁꯤ ꯍꯅꯨꯕꯤꯁꯤꯅ ꯇꯧꯖ ꯁꯥꯏꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯆꯥꯛ ꯄꯨꯈꯝ ꯆꯥꯔꯤꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯊꯤꯜꯂꯛꯄ ꯃꯥꯏꯔꯦꯟꯒ ꯆꯥꯅꯤꯡꯗꯦꯌꯦ ꯃꯁꯤꯅꯦ ꯃꯁꯤ ꯁꯣꯏꯔꯣꯏ ꯑꯩ ꯈꯨꯠꯇꯅꯦ ꯁꯣꯏꯔꯣꯏ ꯍꯣꯏ ꯕꯕꯥ ꯏꯃꯥꯒꯤꯅꯦ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯂꯒꯦ ꯑꯗꯣ ꯕꯕꯥꯕꯨ ꯈꯣꯡ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯐꯔꯦ ꯐꯔꯦ ꯏꯆꯥ ꯎꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯛꯏꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯏꯆꯦꯗꯤꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯎꯈꯤꯒꯦ 이제 타러 아이기 싸마가 딴나니 기다가 삐로 ꯍꯣꯏ ꯍꯣꯏ ꯕꯁꯟꯇꯤꯌꯥ ꯅꯪꯗꯤ ꯅꯃꯧ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯩꯈꯣꯏꯗ ꯌꯧꯔꯛꯍꯧꯔꯦ ꯀꯩꯗꯧꯋꯦꯒꯦ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯆꯕꯕꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ ꯇꯣꯏꯅ ꯎꯃꯜꯂꯛꯇꯅꯅꯦ ꯎꯅꯤꯡꯉꯛꯇ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯐꯔꯦꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯅꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯧꯗꯦꯌꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯄꯥꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ ꯑꯗꯨꯅꯅꯦ ꯂꯨꯄꯥ ꯑꯃꯇ ꯂꯧꯗ꯭ꯔꯤꯗꯣ ꯐꯅꯦꯛ ꯐꯤꯒꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯑꯧ ꯂꯩꯈꯤꯌꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯃꯟꯕꯁꯤꯗ ꯌꯥꯝꯅ ꯄꯥꯝꯖꯔꯒ ꯂꯩꯔꯝꯃꯕꯖꯥꯠꯅꯤ ꯃꯈꯣꯏꯗꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯊꯣꯏꯗꯣꯛꯅ ꯇꯤꯡꯍꯧꯗ꯭ꯔꯦ ꯏꯆꯦ ꯕꯁꯟꯇꯤꯌꯥ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯦ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ 이제 타러 이चानुपासुने 누피 헥 티키ꯕꯗꯒꯤ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯖꯨꯖꯥ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯁꯥꯎꯒꯠꯂꯤ ꯃꯈꯣꯏꯅꯅꯦ ꯅꯣꯛꯈꯦꯗꯅ ꯂꯩꯕ ꯎꯔꯒ ꯑꯩꯁꯨꯅꯦ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ 이제 ꯕꯁꯟꯇꯤꯌꯥ ꯇꯟ ꯆꯥꯔꯤꯔꯣ ꯍꯥꯏꯃ ꯊꯣꯏꯕꯤꯌꯥ ꯅꯪꯁꯨ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯅꯣꯏ ꯅꯃꯧ ꯅꯨꯄꯤꯅ ꯅꯆꯥꯅꯨꯄꯥꯗ ꯁꯦꯝꯖꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯅꯕ ꯃꯕꯥꯅꯤ ꯈꯠꯅꯅꯕ ꯃꯟꯇ꯭ꯔ ꯑꯃ ꯇꯥꯛꯄꯤꯔꯒꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯊꯣꯏꯕꯤꯌꯥ ꯀꯔꯤ ꯃꯟꯇ꯭ꯔꯅꯣ ꯏꯆꯦꯗꯅꯦ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯇꯥꯛꯂꯛꯎ ꯏꯆꯦ ꯃꯈꯣꯏ ꯀꯅꯥꯝꯇ ꯎꯍꯟꯗꯅꯅꯦ ꯈꯨꯕꯥꯛꯇ ꯁꯣꯜꯂꯒ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒꯒꯤ ꯐꯃꯨꯡꯗꯅꯦ ꯅꯥꯟꯒꯗꯕꯅꯤ ꯃꯟꯇ꯭ꯔꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯏꯆꯦ ꯃꯟꯇ꯭ꯔ ꯊ꯭ꯔꯤꯒꯪꯀꯪ ꯉꯈꯥ ꯀꯥꯡꯁꯣꯏ ꯁ꯭ꯋꯥ ꯍꯥꯏꯔꯒꯅꯦ ꯑꯍꯨꯝꯂꯛꯅꯦ ꯈꯨꯕꯥꯛꯇ ꯀꯥꯝꯃꯣ ꯑꯗꯨꯒꯅꯦ ꯐꯃꯨꯡꯗꯅꯦ ꯅꯥꯟꯒꯗꯕ ꯅꯨꯡꯉꯥꯏꯔꯦꯗ ꯊꯣꯏꯕꯤꯌꯥ ꯑꯩꯅꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯪꯉꯒꯅꯦ ꯅꯥꯜꯂꯨꯔꯒꯦ ꯍꯩ ꯊꯣꯏꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯅꯕ ꯃꯟꯇ꯭ꯔ ꯇꯥꯛꯏꯗꯨꯕꯣ 이제 타러 ꯅꯪ ꯈꯪꯄꯣꯟꯇꯦ ꯅꯪꯒꯤꯅꯦ ꯇꯟ ꯌꯣꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯌꯣꯜꯂꯨ ꯃꯧꯗꯨꯕꯨ ꯆꯥꯛꯁꯪꯗꯒ ꯂꯩꯈꯤꯖꯥꯠꯂꯅꯦ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒ ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯇꯥꯛꯂꯛꯄ ꯃꯟꯇ꯭ꯔꯗꯣ ꯈꯨꯕꯥꯛꯇ ꯀꯥꯝꯃꯒ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯅꯥꯜꯂꯨꯔꯒꯦ 이चानुपाꯒꯅꯦ ꯍꯧꯔꯦꯟ ꯈꯠꯅꯅꯕ 이마 ꯀꯩꯗꯩꯅꯣ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯒ ꯐꯃꯨꯡꯗ ꯅꯥꯜꯂꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ 이베마 ꯃꯧ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ 이마 ꯑꯩꯁꯨ 이마ꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ 이마 ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ 이베마 ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯅꯈꯣꯏ ꯅꯄꯥꯝꯒꯤ ꯃꯤ ꯂꯥꯛꯄꯁꯦ ꯉꯁꯤꯗꯒꯤꯗꯤ ꯂꯥꯛꯍꯜꯂꯅꯨ
ꯅꯪꯁꯨꯅꯦ ꯅꯄꯥꯝꯗ ꯆꯠꯄꯗꯣ ꯈꯔ ꯍꯜꯂꯣ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥꯕꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯄꯣꯛꯈ꯭ꯔꯕ ꯑꯗꯨꯒꯅꯦ ꯃꯥꯕꯨ ꯆꯥꯎꯅꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯗꯅꯦ ꯋꯥꯈ꯭ꯔꯖꯥꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯝꯅ ꯋꯥꯅ ꯄꯣꯛꯂꯛꯏꯕ ꯑꯗꯨꯒꯅꯦ ꯆꯥꯎꯅꯕ ꯃꯤ ꯑꯣꯏꯅꯕ ꯑꯃꯨꯛ ꯁꯦꯝꯃꯛꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯑꯣꯟꯂꯥꯏꯟ ꯃꯤꯁꯣꯗꯒꯤ ꯆꯦꯜꯂꯛꯄ ꯅꯠꯇꯤꯌꯦ ꯑꯗꯨꯅꯅꯦ ꯑꯩ ꯂꯩꯔꯤꯈꯩ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯗꯧꯔꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯗ ꯊꯤꯡꯕꯒꯤ ꯏꯃꯥꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ ꯍꯩ ꯃꯧꯆꯤꯟꯒꯟꯕꯤ ꯅꯪꯅꯅꯦ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯄꯨꯡꯁꯨꯝ ꯁꯨꯝꯖꯤꯟꯈ꯭ꯔꯦ ꯄꯣꯁꯤꯌꯝ ꯇꯧꯁꯟꯗꯅꯅꯦ ꯃꯃꯥ ꯑꯩꯒ ꯐꯥꯎꯕ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯦ ꯍꯩ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯏꯃꯥ ꯑꯩꯅꯅꯦ ꯅꯆꯥꯅꯨꯄꯥꯗ ꯄꯣꯁꯤꯌꯝ ꯇꯧꯁꯜꯂꯦ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯚꯥꯞ ꯐꯔꯒꯅꯦ ꯚꯨꯠ ꯊꯣꯛꯄꯅꯤ ꯏꯃꯥ ꯋꯥꯈꯜꯅꯅꯦ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒꯅꯦ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝꯒ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯦ ꯂꯦꯝꯕꯤꯌꯥ ꯀꯩꯗꯧꯔꯦ ꯄꯣꯝꯃꯒ ꯂꯩꯔꯤꯗꯨꯕꯣ ꯅꯆꯤꯟꯗꯨ ꯁꯨꯝ ꯇꯨꯝꯊꯣꯛꯈꯤꯕꯗꯕ ꯆꯤꯡꯗ ꯊꯦꯡꯗꯧꯔꯦ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯍꯣ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯅꯦ ꯑꯩ ꯅꯩꯒꯦꯅꯦ ꯍꯣ ꯅꯣꯏ ꯅꯃꯥꯅꯅꯦ ꯑꯩꯅ ꯅꯪꯁꯦ ꯄꯣꯁꯤꯌꯝ ꯇꯧꯁꯤꯟꯈ꯭ꯔꯦꯌꯦ ꯑꯩꯅ ꯄꯣꯁꯤꯌꯝ ꯍꯩꯔꯗꯤ ꯅꯪꯉꯣꯟꯗ ꯇꯧꯗꯣꯏ ꯁꯔꯨꯛ ꯑꯝꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯇꯧꯔꯣꯏꯗ꯭ꯔꯣ